ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯍꯩ ꯇꯝꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯈꯨꯗꯝ ꯑꯃꯒ ꯌꯦꯡꯁꯤ꯫ ꯄꯨꯡ ꯌꯩꯕ ꯌꯥꯝꯅ ꯄꯥꯝꯕ ꯑꯉꯥꯡ ꯑꯃꯅ ꯄꯨꯡ ꯇꯝꯗꯨꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯦꯛ ꯇꯝꯂꯦ, ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯄꯨꯡꯗꯨ ꯌꯩꯕ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯅ ꯊꯧꯔꯝ, ꯂꯨꯍꯣꯡꯕ, ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯄꯨꯡ ꯌꯩꯗꯕ ꯌꯥꯎꯗ꯭ꯔꯦ꯫ ꯀꯥꯔ ꯇꯣꯡꯉꯤ, ꯃꯌꯨꯝ ꯐꯖꯕ ꯁꯥꯏ, ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000ꯗꯒꯤꯅ 40,000 ꯐꯥꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯁꯦ BA MA ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ? ꯄꯔꯤꯈ꯭ꯌꯥ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯐꯠꯇꯦ ꯍꯥꯏꯕ ꯗꯨꯀꯥꯟ ꯐꯝꯕ ꯊꯋꯥꯏ ꯇꯥꯅ ꯌꯥꯎꯈꯤꯕꯗꯣ ꯆꯍꯤ 10ꯃꯨꯛ ꯂꯩꯔꯒ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯍꯥꯡꯗꯨꯅ ꯁꯦꯟ ꯄꯥꯏꯕ ꯗꯨꯀꯥꯟꯗꯥꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯉꯤ꯫ ꯃꯁꯤꯁꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯁꯥꯡꯅ ꯇꯝꯗꯅ ꯃꯥꯅ ꯄꯥꯝꯕ ꯍꯤꯔꯝꯗ ꯊꯕꯛ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯆꯥꯗ ꯆꯥ ꯅꯨꯡꯉꯥꯏꯅ ꯃꯤꯈꯥ ꯄꯣꯟꯗꯅ ꯊꯕꯛ ꯁꯨꯏ꯫ ꯆꯨꯝꯃꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯍꯧꯗ꯭ꯔꯦ, ꯈꯨꯟꯅꯥꯏ ꯂꯣꯟꯒꯤ, ꯂꯩꯉꯥꯛꯂꯣꯟꯒꯤ, ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯀꯨꯞ ꯑꯇꯥ ꯈꯪꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯁꯣꯏꯖꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯈꯕꯔ ꯄꯥꯔꯒ, ꯏ ꯄꯥꯎ ꯇꯥꯔꯒ ꯃꯃꯥꯂꯣꯟꯗ ꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ, ꯍꯥꯏꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯒꯤ ꯄꯥꯔꯕꯗꯤ ꯃꯥꯃꯨꯛ ꯁꯤꯡꯕ ꯍꯩꯕ ꯌꯥꯎꯔꯔꯣꯏ꯫ ꯃꯁꯤꯅꯤ ꯑꯇꯣꯞꯄ ꯂꯝꯗ ꯇꯧꯔꯤꯕꯁꯤ꯫ ꯂꯧꯃꯤ ꯑꯣꯏꯒꯦꯔꯥ, ꯁꯤꯟꯃꯤ ꯑꯣꯏꯒꯦꯔꯥ, ꯃꯥꯁꯨ BA MAꯒꯨꯝ ꯈꯪꯏ ꯑꯃꯁꯨꯡ ꯍꯩ꯫ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯗ ꯆꯥꯟꯅꯅ ꯖꯄꯥꯟꯗ ꯀꯩꯗꯧꯏ? ꯉꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒ ꯊꯕꯛ ꯁꯨꯈꯤꯕ ꯃꯌꯥꯝꯗꯣ ꯆꯍꯤ 70-80 ꯁꯨꯔꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯅ ꯀꯥꯡꯒꯤ, ꯇꯨꯃꯤꯠꯀꯤ, ꯎꯆꯦꯛ ꯋꯥꯌꯥꯒꯤ, ꯁꯥ ꯁꯟꯒꯤ, ꯁꯃꯨꯗ꯭ꯔꯒꯤ, ꯑꯅꯥ ꯑꯌꯦꯛꯀꯤ, ꯃꯣꯗꯔꯟ ꯃꯦꯁꯤꯟ ꯃꯌꯥꯝ ꯑꯃꯒꯤ, ꯁꯥꯏꯟꯇꯤꯁꯀꯤ ꯋꯥꯐꯝ ꯀꯌꯥꯒꯤ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯠꯂꯤꯕꯁꯦ ꯃꯌꯥꯝꯁꯤꯅꯤ꯫ ꯄꯥꯕ ꯏꯕꯕꯨ ꯍꯩꯔꯕꯗꯤ ꯄꯪꯄꯥꯗ ꯄꯥꯕ ꯌꯥꯏ꯫ ꯂꯥꯏꯔꯤꯛ ꯅꯨꯡꯇꯤꯒꯤ ꯄꯥꯗꯕꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅꯤ꯫ ꯃꯁꯤꯁꯨ ꯆꯨꯝꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯕ ꯑꯉꯥꯡꯗꯨꯅ ꯊꯕꯛ ꯇꯧꯕ ꯐꯪꯗ꯭ꯔꯒ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯄꯥꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯕꯗꯨꯅ ꯑꯇꯤꯌꯥꯁꯤꯅ ꯅꯤꯡꯈꯥꯏꯔꯛꯄꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯒꯨꯝ ꯁꯨꯛꯊꯗꯨꯅ ꯍꯩꯅꯤꯡꯗ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯊꯕꯛ ꯑꯇꯩ ꯇꯧꯕꯁꯨ ꯏꯀꯥꯏꯕ ꯄꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯔꯨꯡ ꯃꯐꯝ ꯆꯥꯗꯕꯗꯨꯗ ꯑꯗꯨꯝ ꯍꯤꯡꯕ ꯎꯏ꯫ ꯃꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯀꯣꯛꯅꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯟꯅ ꯄꯣꯡꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯗꯨꯃꯛ ꯆꯠꯊꯔꯤ꯫ ꯃꯁꯤ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯒꯤ ꯀꯣꯛꯅꯤ꯫ ꯃꯁꯤꯃꯛ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯋꯥꯐꯝꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯚꯦꯂꯨ ꯁꯦꯌꯔꯤꯡꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯄꯥꯠꯁꯤꯡ, ꯇꯨꯔꯦꯜ, ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯎꯄꯥꯜ ꯋꯥꯄꯥꯜ, ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯇꯛꯈꯥꯏꯗꯨꯅ ꯁꯦꯟ ꯊꯣꯛꯅꯕ ꯍꯣꯠꯅꯔꯒ ꯃꯁꯤꯗꯒꯤ ꯐꯪꯕ ꯚꯦꯂꯨꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯕ ꯁꯦꯌꯔꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯤꯃꯛ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯇꯧꯔꯝꯕꯅ ꯃꯤꯈꯥ ꯄꯣꯜꯂꯝꯗꯕꯅꯤ꯫ ꯃꯄꯥꯟꯗ ꯄꯣꯠ ꯌꯣꯟꯕꯇꯅꯤ, ꯄꯨꯁꯤꯜꯂꯛꯄꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅꯅꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯝꯃꯤꯕ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯋꯦꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯇꯨꯝꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ꯫ ꯄꯥꯠ ꯇꯨꯔꯦꯜ ꯃꯣꯠꯍꯟꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ꯫ ꯆꯤꯡꯁꯨ ꯃꯁꯤꯗ ꯍꯧꯕ ꯎꯇꯃꯛ ꯌꯥꯜꯂꯒ ꯌꯣꯟꯕꯅꯤ꯫ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯆꯥꯅꯈ꯭ꯔꯕ ꯃꯐꯝꯁꯦ ꯄꯣꯠ ꯑꯃꯠꯇ ꯊꯥꯗ꯭ꯔꯤ꯫ ꯆꯍꯤ ꯑꯃꯗ ꯐꯧ ꯑꯃꯨꯛꯇꯪ ꯂꯣꯛꯑꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯨꯗ꯭ꯔꯦ꯫ ꯍꯥꯏꯅꯕꯗꯗꯤ ꯏꯁꯤꯡ ꯐꯪꯗꯦ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗꯤ ꯎꯗꯦ꯫ ꯊꯥꯏꯅ ꯀꯣꯝ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯇꯧꯗꯨꯅ ꯏꯁꯤꯡ ꯊꯝꯕ ꯇꯧꯅꯈꯤꯗ꯭ꯔꯦ꯫ ꯂꯧꯈꯣꯡ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯤꯌꯥꯝꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯕ ꯂꯩꯇ꯭ꯔꯦ꯫ ꯐꯖꯅ ꯁꯦꯝ ꯁꯥꯗꯕꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯇꯨꯔꯦꯜ ꯈꯔꯗꯤ ꯃꯥꯏꯀꯩ ꯊꯨꯡꯅꯕ ꯆꯦꯜꯂꯤ꯫ ꯏꯁꯤꯡ ꯋꯥꯠꯇꯕ ꯂꯝꯅꯤ꯫ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯥꯔꯚꯦꯁ ꯇꯧꯍꯧꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕ ꯂꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡ ꯇꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯞ ꯆꯥꯕ ꯃꯇꯝꯗ ꯇꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯊꯥ 5-6ꯀꯤ ꯃꯃꯥꯡꯗ ꯇꯨꯔꯦꯜ ꯀꯥꯏꯈꯤ꯫ ꯆꯍꯤꯗꯨꯃꯛꯇꯗ ꯏꯁꯤꯡ ꯂꯩꯇꯦ, ꯏꯀꯪ ꯊꯣꯛꯏ ꯍꯥꯏꯒꯅꯤ꯫ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯇꯧꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯁꯔꯀꯥꯔꯅꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯄꯤꯒꯗꯧꯔꯤ꯫
ꯂꯧꯒꯗꯕ ꯊꯕꯛ 1,000,000ꯒꯤ ꯃꯤꯑꯣꯏ 2,00,000ꯅ ꯑꯩꯅ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤ꯫ ꯑꯗꯨꯁꯨ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯊꯕꯛ ꯅꯠꯇꯕ IRB, ꯄꯨꯂꯤꯁ, ꯍꯣꯝ ꯒꯥꯔꯗ, BDF ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯏꯔꯥꯡ ꯂꯩꯇꯕ ꯀꯥꯟꯗꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤ? ꯊꯕꯛꯇꯨ ꯆꯪꯕꯗ 5,00,000ꯗꯒꯤ ꯇꯥꯗꯕꯗꯨꯅ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯡꯒꯗꯧꯔꯤ? ꯍꯨꯜꯂꯤꯕ ꯁꯦꯟꯗꯣꯏꯗꯨꯒ ꯐꯪꯂꯤꯕ ꯇꯣꯂꯣꯞꯇꯨꯒ ꯏꯔꯦꯝ ꯂꯦꯝꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯒꯗꯧꯔꯤ? ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯏꯖꯠꯇꯨꯅ ꯏꯆꯥ-ꯏꯁꯨ ꯁꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯟꯊꯕ ꯂꯣꯏꯅ ꯆꯪꯂꯤ꯫ ꯃꯁꯤ ꯃꯃꯥ-ꯃꯄꯥꯅꯅꯤ꯫ ꯃꯁꯤꯒꯨꯝꯕꯁꯦ ꯃꯃꯥ-ꯃꯄꯥꯅ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯊꯕꯛꯄꯨ ꯇꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯐ-ꯑꯐꯕ ꯂꯕꯨꯛ ꯌꯥꯝꯅ ꯌꯣꯟꯅꯈ꯭ꯔꯦ꯫ ꯑꯉꯥꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯌꯥꯖꯕ ꯎꯔꯤ꯫ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯗꯕꯒꯤ ꯂꯕꯨꯛ ꯂꯝꯍꯥꯡ, ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯒ ꯂꯣꯏꯅ ꯂꯥꯞꯅꯈ꯭ꯔꯦ꯫ ꯂꯥꯞꯅꯔꯝꯗ꯭ꯔꯕꯗꯤ ꯃꯇꯝꯁꯤꯒꯤ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯔꯛꯄꯗ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯁꯖꯤꯛ ꯍꯧꯈ꯭ꯔꯕ ꯂꯝꯗ ꯁꯟ ꯃꯈꯣꯝ ꯊꯣꯛꯄꯤ ꯂꯣꯏꯅꯈꯤꯗ꯭ꯔꯦ꯫ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯕꯗ ꯑꯁꯨꯛ ꯃꯐꯝ ꯆꯥꯕ ꯂꯝ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯉꯥꯔꯤ ꯅꯣꯡꯃꯒꯤ ꯊꯥꯛꯇ꯭ꯔꯕꯗꯤ ꯏꯟꯖꯥꯡ ꯆꯥꯕ ꯍꯩꯅꯗꯕ ꯂꯝꯗ ꯐꯕꯣꯡ ꯉꯥ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ꯫ ꯂꯨꯍꯣꯡꯕꯗ ꯀꯨꯟꯗꯣ ꯌꯥꯎꯗꯕ ꯌꯥꯗꯕ ꯂꯝꯗ ꯀꯨꯟꯗꯣ ꯊꯥꯕ ꯏꯃꯨꯡ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯂꯝꯕꯤꯗꯤ ꯑꯣꯈꯥꯛ ꯂꯥꯟꯅ ꯆꯠꯄ ꯎꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯇꯧꯅꯤꯡꯅ ꯂꯩꯉꯥꯛꯅꯁꯨ ꯚꯣꯀꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ BA ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ 2 ꯂꯩꯕ ꯏꯃꯨꯡ ꯑꯃꯗ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛ ꯁꯥꯕꯤ ꯑꯃ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯀꯕꯣꯛ ꯁꯥꯔꯛꯈꯤ꯫ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯩꯔꯛꯇꯨꯅ ꯃꯈꯣꯏ 3ꯅ ꯁꯥꯕ ꯀꯕꯣꯛꯅ ꯂꯨꯍꯣꯡꯕ, ꯍꯩꯖꯤꯡꯄꯣꯠ, ꯀꯩꯊꯦꯜ ꯑꯇꯩꯗ ꯃꯈꯜ ꯁꯥꯗꯨꯅ ꯄꯩꯁꯥ ꯊꯣꯛꯄ ꯅꯍꯥ ꯑꯣꯏꯕ ꯂꯩꯔꯤ꯫ ꯃꯁꯤ ꯃꯗꯣꯝꯆꯥꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯅꯅꯤ꯫ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯁꯦꯟ ꯊꯣꯛꯆꯕ ꯌꯥꯕ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯃꯇꯝꯗꯣ ꯃꯊꯧ ꯇꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗꯁꯨ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯇꯥꯟꯅꯕ ꯑꯉꯥꯡꯗ ꯑꯌꯥꯝꯕ ꯇꯧꯕꯅꯤꯅ ꯊꯕꯛ ꯐꯪꯂꯒ ꯇꯣꯛꯈꯤꯕ, ꯇꯁꯦꯡꯅ ꯇꯧꯅꯤꯡꯕ ꯑꯉꯥꯡꯅ ꯌꯥꯎꯍꯟꯗꯕ, ꯂꯣꯟ ꯄꯤꯕꯁꯨ ꯁꯥ-ꯉꯥ ꯂꯣꯏꯒꯗꯕꯗ ꯄꯤꯗꯕ, ꯒꯥꯔꯤ ꯃꯆꯥ ꯂꯩꯗꯨꯅ ꯇꯣꯡꯒꯗꯕꯗ ꯍꯦꯛ ꯄꯤꯕ, ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯝꯅ ꯇꯧꯈꯤ, ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ꯫ ꯃꯅꯤꯄꯨꯔꯗꯤ ꯆꯤꯡꯅ ꯁꯔꯨꯛ 92 ꯑꯣꯏꯔꯒ ꯇꯝꯄꯥꯛꯅ 9 ꯈꯛꯇꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯗꯅ ꯂꯩꯔꯛꯏꯕꯁꯦ ꯆꯍꯤ ꯌꯥꯝꯃꯦ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯂꯁꯤꯡ ꯌꯥꯝꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯍꯦꯕꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯗ ꯁꯦꯟ ꯌꯥꯝꯅ ꯐꯪꯕꯅ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕ꯭ꯔꯤꯠ ꯂꯁꯤꯡ ꯄꯨꯔꯛꯇꯨꯅ ꯊꯥꯕꯗ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯆꯥꯟꯅꯗꯗꯨꯅ ꯂꯣꯏꯅꯃꯛ ꯍꯧꯕ ꯉꯝꯈꯤꯗꯦ꯫ ꯊꯪꯅꯅ ꯆꯍꯤ 2-3 ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤꯁꯨ ꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯁꯤꯡ ꯃꯔꯨꯁꯨ ꯑꯌꯥꯝꯕꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯤꯡꯒꯠꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯂꯥꯛꯇꯨꯅ ꯑꯗꯨꯝ ꯃꯥꯡꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯅ ꯂꯩꯔꯤ꯫ ꯑꯆꯧꯕ ꯃꯔꯝ ꯑꯁꯤꯅ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯜ-ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯝꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ, ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯇꯥꯂꯦꯟ ꯂꯩꯇꯦ꯫ ꯂꯝ ꯂꯣꯏꯅꯃꯛ ꯈꯨꯜꯂꯥꯛꯄꯒꯤꯅꯤ꯫ ꯃꯩꯇꯩꯅꯁꯨ ꯈꯨꯟꯗꯥꯕ ꯌꯥꯗꯦ꯫ ꯃꯃꯥ-ꯃꯄꯥ ꯄꯣꯛꯅꯐꯝ ꯂꯝꯗ ꯈꯨꯟꯗꯥꯕ ꯌꯥꯗꯕ ꯐꯨꯔꯨꯞ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯔꯕꯗꯤ ꯃꯥꯂꯦꯝꯗ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯁꯤ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯗ ꯃꯃꯤꯡ ꯌꯥꯝꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯟꯇꯦꯁꯟ ꯏꯀꯣꯅꯣꯃꯤꯁꯤ ꯑꯩꯈꯣꯏꯒꯤꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥ ꯃꯅꯥ ꯊꯥꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯦꯡꯕ ꯌꯥꯏ꯫ ꯃꯇꯝ ꯑꯃꯗ ꯆꯟꯗ꯭ꯔꯀꯤꯇꯤ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯈꯔ ꯍꯧꯕ ꯋꯥꯏꯜꯗ ꯇꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯋꯥꯡꯕꯅ ꯁꯥꯍꯦꯕꯁꯤꯡꯅ ꯆꯤꯡꯗ ꯊꯥꯁꯤ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯌꯥꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯁꯥꯝꯗ ꯁꯥꯟꯊꯜꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃ ꯕꯤꯍꯥꯔꯗꯒꯤ ꯂꯥꯛꯇꯨꯅ ꯈꯨꯟꯗꯥꯁꯟꯈꯤꯕ ꯑꯁꯤꯒꯨꯝ ꯃꯅꯤꯄꯨꯔꯗꯤ ꯇꯧꯍꯟꯅꯤꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯕꯅꯤꯅ ꯁꯥꯍꯦꯕꯅ ꯆꯥ ꯃꯅꯥ ꯆꯥꯔ ꯑꯁꯤ ꯄꯨꯔꯒ ꯀꯦꯅꯤꯌꯥꯗ ꯊꯥꯈꯤ ꯍꯥꯏ꯫
ngasi malemgi khwaidagi phaba chamanani haina phauriba Kenya gi sa Manipur gi sa manani masa hauzik chingda thansi hairabadi chingi selinau singna thaba matamda chahi 10 gi mayadi lokpangam hairoi adubu thabak suba labor ki paisa thagi tolop pidaba yaroi matang sida bank ki loan chauna lodaba yaroi madu lowa matamda magi lamdo register tawdaba yaroi ekar 10 kun register tawduna sa thaba tarabadi MLR Act singdasu aduga aduk yamna labor tu kadaidagi leiruni tampaktagi loina lowba tabani adu oirabadi iramdamgi naha kaya ama thabak phangani sahi 10 gi matungda lokpa horaklabadi loan su singkhini paisa khwaidagi paiba chingmi oirakani tampakki maitai labor mayam su luna tawrakani tampakta hange yadaduna singda nupi angang loduna yum saduna leikhini masa aikhoigi lengakna aikhoigi miyamna tinaba chingmi marup mapangda ngahak leitana wari saduna manghanba yabani masi tawrabadi Manipurigi economy yamna phagatkani singtamsu tatnaba yadana nuksi sanana leigani asumna angangi akoibada leiriba aikhoi mayamna angang singda tungi punsirol gi damakta uhanba yaba uhalamba mathau tare coffee thabasu yamna sanaba lamni aiba sigi yomda pambi ahum khak hobana sahi amagi thakpa yaba coffee loi adubu hangkhraba chingi lam mayam asida tharabadi angakpada kanagani khanjai masina taba manglan amasu mangbayai masina Manipur gi senmilonda khwaidagi hena income lakadaba amani madudi rural tourism ni rural tourism da makhal kayamuk yauri madudi agriculture tourism environment tourism sports tourism education tourism amasung medical tourism asida malemgi oina maming leiribasi Nepal Arunachal Pradesh amasung Shillong ni rural tourism di aphaba hotel mathau tai ayamba tourist singna yumda lekani makhoina fazaba mafam yengba chatpada imungi miduga chatminagani saksu punna saksangda thongbadu chaminagani aikhoina suwa thabaktusu makhoi yawgani tourist singna lambi khangdaba pochai mangba khana chainaba huran chinthi nanglaroi tawbatabu phamung amasung washroom di yamna nalhan batai makhoina namit mangani tarani leirambada thagi tolap phangbagum lupa yamna phangani masida lekai da community hall folk song pena khongba matek ama martial arts matek ama utpada lupa lisingi ticket kakpa yai tourist kunda yengbada lupa lising kun phangani aiba singna mapanda theater ama drama yengbada lupa lisingi mathak ngaktani adu oirabadi yumduda tourist leiningnaba yumdu nanba tanabada sumang thelong khongban lupan loina nanba tarakani lekai da khatna chainaba thoaroi maramdi aphaba lekai da khanduna tourist sing lakpana phaba tanabada adum chakhotchai masigi mathakta atei sport su hiking lady medical oiro education oiro Southeast Asia gi touristi lakningai oi akoibagi phajaba yengbadasu Manipur muk phajaba lam malemda leitabani wafam kharasa chumna panjabani nongmadi soidana tawrakadaba ngaktani masigi damak angang sing asa mana pamba threat adum haihanba larik tamna tawhanba mathau tai maru oina communication skill haihandaba yade loinana mana pamba threat su sohandaba yade pumnamak asa laknaba club na lekai gi angang sing mama mapada counseling toina tawba changli mariba ki miyam nungsiba leibak na coronavirus COVID-19 thengnabada kari tawkhi yengbiyu malemgi oina China Japan South Korea India Kerala tongana hekta tabani ina khule hairiba America
इनाखुनबा खरकिता खनबा लमनिना थेंगनरिबा अवाबसी येंगबियु। USA गी कैलिफोर्नियादा मयुम लेतदुना कारदा लेकपा मियोय मिलियन कयामुक लई हाइबसा मियामना थाजरोय। नीदुना साबसु लोना यादबा साबा फंगदबा मियोय अदुम USA गी अतै स्टेट लई हाइबसा मियामना थाजदे। मरम असिना इरैबाक नुंगसिबा इरैबाकी मियाम नुंगसिबा मियोय लैबा अमा ओइबा तंगाई फदे। थाइनगी अहनसिंग अदो मरैबाक अमसुंग मरैबाकी फुरुप मयामबु यामना निंगसबा नुंगसिजबा ngaktani। अदुननी कोनुंगी लानबुंग थिलकपदा लुखुमदा यानबा थांगता पाइदुना यकना मायोंग याबा चलंबा मयाम अदो मखोइनदी असुक्की मतिक सांगना लेबाकी निंगतंबा ngamkhai ngaktuna leramliba pumnamak asa karidagino karigi maraibak ninglamdibano hairagadi belu sharing dunani aikhoigi ching pat turen labuk lamhang upal wapal pumbadagi kanaba lauraga hingba ngambaduna ima poknafam nungsibi nangidamakti chamarak sirbasu peloi hairambani mamangdasu panjakhre aroibada thamjaningbadi aikhoigi angangsing asa makokta tung koina lehaunaba thabakkana suba hard working puksel sengba sincerity matam phajana sizinaba punctuality thaksigasi discipline achatpa phirep kathokpagi wakhal amasung maraibak nungsiba asina singbasa mama mapa oiriba aikhoina selhanba hanasu leiramba nat ki saruk amani masi manghandana puthabada aphaba lebak ama oigani haibasi thajaba leijai masi mamangi manipur miyamgi national character oirambani waroisin aroiba sarukta thamjaningiba education gi objective su yauriba miyam leingaki leibak oibanina mapung phaba leibak mei ama maru oina khunai londa leingak londa samit londa yamna khangna chatpa mathau taba amasung haisingba miyam mahai tambagi pothok oigadabani masida science social science amasung literature gi saruk khara kanna palhanduna mak wangna lamjal tanaba aduga government ki thabak ama hekta tauhanbaduna pandam oibadi yaraktre Larik hairaga awatpa ngakta ngaisilakpa hanagi khunai liklamdagi ka hena thaidarakpa haibasa angang ayamba thabak inkhang suningdaba ahalaman luna taruktaba mayai kaba pot paktaknana sajinarakpa aki amogi punsi marenda hena pamjarakpa madu ngamna inakhunba imungum lairaba angangsingnasu sap manana khudung ilakpa hakraba modern technology asa ayambana lana sajinarakpa pumnamak asina iramdamgi tungi lambi phagani khanbada awabagi masak oiri pumnamak asa ahongba khunai ama puraktrabadi yaroidori khunai gi ahongba pumba mahai tambatana purakadabani khunai londa yengba ahanbada khunai londa yengba changi aikhoigi khunai da puksil sengdaba aranba tauraga hai singba oina longnei COVID-19 gi mask supply tawbada N95 supply tawbada lupa chamriga yankhai muk pibadugi mahutta uphul waiful sangdanaba mask 10 kun pibadu lakh ama supply tawra abadi kamdowni masida supplier adugi mentality du yengbiu dil tawriba officer du su yengbiu Thainasu bendes roll macha lupa manga tara pibaduda lupa yankhai hompu sajinba kati amada lupa chamri samnga sajinba mayamna thengna bihorini thong saraga te iba building saraga paithariba singde school sabada yot ki mahutta wasetna haplamba koilas saibada chahi phana sattaba thabak lobada paisa pisadradi yadriba office ta paisa pijadradi file ama table amadagi amada chattaba soi tawdaba certificate asaba pairaga oza oiramba sahi hompu helabasu academic age 40-50 da suramba
ꯒꯥꯔꯤꯒꯤ ꯂꯥꯏꯁꯦꯟꯁ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯕ ꯐꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯁꯨ ꯄꯩꯁꯥ ꯄꯤꯖꯔꯕꯗꯤ ꯏꯌꯥꯗ ꯌꯥꯕ ꯂꯣꯏꯅꯃꯛ ꯑꯁꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫